อย่าอย่าꯏꯇꯥꯎ ꯃꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯦ ꯀꯩ ꯈꯣꯡꯅꯥꯎꯁꯤꯡꯒꯤ ꯃꯤꯅꯤ ꯃꯍꯥꯛꯄꯨ ꯐꯥꯁꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦอย่าเฮ้ยอย่าเฮ้ยอย่าไอดีจัดประงำให้ชินไอดียุ่งยากได้เลยนิ่งเดียสิได้ดุงเลยนิ่งไอจัดนิ่งเดีย ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯅꯪꯒꯤ ꯅꯄꯣꯠ ꯅꯆꯩꯁꯤꯡ ꯍꯥꯞꯆꯤꯜꯂꯨꯔꯣ ꯂꯥꯛꯑꯣ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯃꯔꯝ ꯈꯪꯅꯤꯡꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯀꯩ ꯈꯣꯡꯅꯥꯎ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯥꯠꯄ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯒꯤꯅꯤ ꯇꯣꯝꯊꯤꯟ ꯅꯪꯁꯦ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯗꯣꯏꯅꯣ ꯇꯥꯆꯧ ꯍꯧꯖꯤꯛꯀꯤꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄꯤꯔꯣ ꯃꯥꯅꯤ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯅꯪ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯄꯥꯈꯠꯄ ꯅꯠꯇꯦ ꯇꯥꯆꯧ ꯀꯩ ꯈꯣꯡꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯕꯨ ꯍꯥꯠꯄ ꯂꯥꯛꯑꯖꯥꯠꯂꯥ ꯑꯉꯝꯕ ꯍꯧꯖꯤꯛꯇ ꯀꯩ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯦ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯀꯩ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯂꯣꯏ ꯀꯩꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯩꯃꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕꯇ ꯑꯣꯏꯖꯁꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯕꯅꯤꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯈ꯭ꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯂꯥꯟꯃꯤ ꯅꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯌꯨ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯊꯦꯛꯎ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯤꯡꯊꯧꯁꯤꯗꯥꯡ ꯍꯩꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯄꯥꯏꯔꯝꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯀꯜꯂꯤ ꯀꯩꯁꯨꯞꯄꯅ ꯍꯥꯏꯕ ꯑꯗꯨ ꯆꯨꯝꯒꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀꯥꯞꯂꯛꯄꯗ ꯄꯥꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯊꯋꯥꯏ ꯃꯥꯡꯂꯝꯕ ꯌꯥꯏ ꯑꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯀꯩꯃꯤ ꯏꯅꯤꯡꯊꯧ ꯀꯩꯁꯨꯞꯄꯅ ꯄꯤꯔꯛꯄ ꯌꯥꯊꯪ ꯇꯨꯡꯑꯣꯏꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯝꯂꯤꯕꯅꯣ ꯀꯩꯉꯝꯕ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕ ꯇꯝꯃꯨ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕꯁꯦ ꯂꯥꯟꯐꯝꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ
ꯑꯉꯝꯕ ꯀꯩ ꯃꯤꯁꯦ ꯁꯣꯛꯂ ꯃꯥꯜꯂꯦꯅꯦ ꯀꯩꯃꯤ ꯂꯥꯟꯐꯝꯗ ꯆꯪꯗꯤ ꯆꯪꯗꯅ ꯆꯪꯕ ꯁꯥꯗꯨꯅ ꯉꯥꯡꯒꯅꯣ ꯅꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯗꯕ ꯅꯪꯅ ꯀꯔꯤ ꯂꯥꯟꯐꯝꯅꯣ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯦ ꯏꯅꯤꯡꯊꯧ ꯀꯩꯁꯨꯞꯄꯅ ꯅꯪꯕꯨ ꯊꯥꯖꯩ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕꯒꯤ ꯊꯕꯛ ꯇꯣꯛꯂꯣ ꯂꯥꯟꯐꯝ ꯑꯃꯗ ꯀꯔꯝꯅ ꯆꯪꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯅꯉꯣꯟꯗ ꯇꯥꯛꯄꯤꯒꯦ ꯂꯥꯟꯃꯤ ꯁꯥ ꯍꯧꯖꯤꯛꯃꯛ ꯆꯥꯕꯨꯡꯂꯣꯛꯀꯤ ꯀꯣꯅꯨꯡ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯂꯣꯟꯅ ꯂꯣꯟꯅ ꯍꯥꯠꯄ ꯍꯧꯔꯁꯤ ꯀꯩꯃꯤ ꯅꯪꯁꯨ ꯀꯩꯉꯝꯕ ꯏꯇꯤꯛ ꯌꯦꯡꯖꯧꯍꯩ ꯀꯩꯉꯝꯕ ꯑꯄꯪꯕ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯎ ꯅꯪꯅ ꯆꯥꯕꯨꯡꯂꯣꯛ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯃꯥꯌꯣꯛꯅꯕ ꯅꯇꯤꯛ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯆꯠꯈꯤꯅꯨ ꯅꯪꯅ ꯅꯔꯤꯟ ꯌꯥꯎꯗꯕ ꯑꯗꯣꯝꯗ ꯑꯩꯁꯨ ꯌꯥꯎꯔꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯀꯩꯉꯝꯕ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯧꯍꯩ ꯑꯉꯝꯕ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯡꯈ꯭ꯔꯦꯗ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯀꯣꯅꯨꯡꯒꯤ ꯃꯇꯣꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯗꯧꯅ ꯀꯥꯗꯧꯔꯤꯕꯅꯣ ꯂꯥꯟꯃꯤ ꯑꯩꯈꯣꯏꯅ ꯐꯣꯡꯅ ꯂꯥꯟꯗꯥꯕ ꯉꯝꯂꯔꯣꯏꯗꯕꯅꯤꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯊꯤꯗꯣꯛꯂꯒ ꯃꯔꯨꯞ ꯁꯥ ꯀꯩ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯁꯦ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕꯕꯨ ꯍꯥꯠꯂꯒ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯑꯉꯝꯕ ꯌꯦꯛꯅꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯟꯃꯤꯁꯥ ꯊꯋꯥꯏ ꯍꯤꯡꯗꯕ ꯆꯦꯜꯂꯁꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯑꯣꯡꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯊꯤꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯁꯣꯛꯂꯝꯒꯗꯕꯗꯒꯤ ꯁꯝꯅꯥꯗ ꯂꯤꯠꯂꯒ ꯆꯦꯜꯂꯛꯂꯕꯅꯤ ꯏꯅꯤꯡꯊꯧ ꯀꯩꯉꯝꯕ ꯋꯥꯈꯜ ꯈꯔ ꯈꯟꯊꯅꯕ ꯐꯩ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯁꯤꯗꯥꯡ ꯍꯩꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ इचम चंब खुटलाई नत्ते तमदौना मखोइना अशोक कन्ना सेक्शन थौरांग लौखटलमलिबनो लांदी मखोइना अखोइदा होरकपनी अदुगा सेक्शन थौरांग लौखटपसु मखोइना ओइना लौखटतुना लैरे इनिंगथौ अखोइना मखोइगी मथक्ता लांदारकने हाइबसी मखोइ हाना खंगबा माली मदु नत्रबदी ꯌꯦꯛꯅꯕꯁꯤꯡꯅ ꯂꯧꯈꯠꯂꯤꯕ ꯁꯦꯛꯁꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯧꯈꯠꯂꯝꯂꯣꯏ ꯀꯩꯉꯝꯕ ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯃꯁꯤꯗ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯂꯝꯗ꯭ꯔꯕꯗꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯁꯨꯛ ꯀꯟꯅ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯑꯁꯦ ꯂꯧꯈꯠꯂꯝꯂꯣꯏ इनिंगथौ ननाइना चिंगनाजबा मिसक अमदि लै महांगदा सोइदना येकनबसिंगदा पाउ पीबा सोइदना ओइरमगनी कईंगंबा करीनो नंगना हाइरिबो वाफम मदुबो अइखोइगी इरक्तगी कनाना करीगिदमक येकनबसिंगदा पाउ पीगदौरिबनो मतांगना मतमना अदुम खंगजरकनी इनिंगथौ
ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯦ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯌꯥꯎꯏ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯌꯥꯏꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ ꯇꯧꯕꯅꯦ ꯌꯥꯏꯍꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯅꯈꯣꯏꯅ ꯆꯠꯂꯤꯕꯗꯨ ꯀꯩ ꯈꯣꯡꯅꯥꯎꯁꯤꯡ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯑꯩꯁꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯟꯗꯕ ꯌꯥꯗꯦ ꯌꯥꯏꯍꯦ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯛꯏꯗ ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯕꯅꯤ ꯌꯦꯛꯅꯕꯁꯤꯡꯒ ꯂꯝꯕꯥ ꯇꯧꯕ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯌꯥꯏꯕꯤꯔꯦꯟ ꯑꯩ ꯆꯍꯤ 13 ꯁꯨꯔꯕꯅꯤ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯏꯊꯧꯗꯥꯡꯅꯤ ꯅꯪꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯦꯡꯕꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯑꯌꯣꯛꯄꯅꯦ ꯑꯌꯣꯛꯄ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯁꯤꯒꯤ ꯊꯥꯡꯁꯥꯡ ꯑꯁꯦ ꯄꯥꯏꯕ ꯉꯝꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯉꯨꯁꯦ ꯑꯗꯨꯒꯤ ꯅꯄꯥꯡꯒꯜ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯀꯅꯤ ꯍꯥꯏꯕ ꯁꯥꯔꯤ ꯆꯠꯂꯣ ꯆꯠꯂꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟꯒ ꯁꯥꯟꯅꯔꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯧꯖꯤꯛꯇꯤ ꯎꯃꯪꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯄꯤꯔꯛꯄ ꯀꯨꯔꯥꯛ ꯑꯁꯤꯒꯤ ꯃꯒꯨꯟ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯂꯥꯛꯑꯣ ꯂꯥꯟꯃꯤꯁꯥ ꯀꯨꯔꯥꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯔꯁꯦ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯦꯛꯅꯕꯒ ꯆꯥꯡꯗꯝꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯦ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕꯒꯤ ꯀꯣꯅꯨꯡꯗ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯉꯁꯤꯗꯤ ꯊꯥ ꯃꯄꯨꯡ ꯐꯥꯅ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯅꯤꯡꯊꯧ ꯀꯨꯔꯥꯛ ꯑꯁꯤ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯁ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯈ꯭ꯔꯕ ꯏꯅꯤꯡꯊꯧ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯂꯕꯁꯨ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕꯅꯤꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯈ꯭ꯔꯔꯣꯏ ꯀꯩꯃꯤ ꯅꯪ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯅꯨ ꯌꯦꯛꯅꯕꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯣ ꯆꯠꯂꯣ ꯄꯥꯡꯗꯕꯒꯤ ꯃꯇꯧꯒꯨꯝ ꯑꯩꯅ ꯈꯛ ꯂꯣꯠꯂꯣꯏ ꯂꯥꯛꯁꯅꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯀꯩꯃꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯤꯕ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯏꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦꯅ ꯀꯨꯔꯥꯛꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯠꯂꯨ ꯌꯥꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯀꯨꯔꯥꯛ ꯑꯣꯏꯔꯦꯗꯅ
ꯂꯥꯟꯃꯤꯁꯥ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯆꯠꯂꯁꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯀꯩꯉꯝꯕꯅ ꯍꯥꯏꯖꯈꯤꯕꯗꯨ ꯆꯨꯝꯂꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯩꯃꯤꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯦꯛꯅꯕꯁꯤꯡꯗ ꯍꯥꯟꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯌꯦꯛꯅꯕꯁꯤꯡꯗ ꯍꯥꯟꯅ ꯃꯁꯛ ꯎꯠꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯨꯝꯅ ꯃꯍꯥꯛ ꯁꯛ ꯂꯣꯠꯄ ꯉꯝꯗꯕꯅꯤ ꯀꯩꯃꯤ ꯅꯪꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯌꯨ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯅꯣ ꯆꯨꯝꯃꯤ ꯑꯩꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯦ ꯂꯥꯟꯃꯤꯗꯨꯅ ꯅꯠꯇꯦ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕꯅ ꯍꯧꯕꯅꯤ ꯂꯥꯟꯃꯤꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯕ ꯈꯛꯇꯅꯤ 마부 그리 머름기 아이나 핫그더리버노 ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯌꯦꯛꯅꯕ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯕꯅꯣ ꯌꯦꯛꯅꯕꯗꯤ ꯌꯦꯛꯅꯕꯅꯤ ꯇꯨꯝꯅꯕ ꯍꯥꯠꯀꯗꯕꯅꯤ ꯀꯩꯉꯝꯕ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯋꯥꯈꯜ ꯈꯟꯊꯕ ꯇꯝꯃꯨ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅꯕ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯄꯨꯛꯁꯤ ꯍꯥꯠꯈꯤꯕꯗꯨ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯃꯈꯥ ꯇꯥꯕꯗꯤ ꯏꯅꯤꯡꯊꯧꯅ ꯋꯥꯌꯦꯟꯕꯤꯔꯣ